Indian Security Force ka Kuki Militantsinga Leinaba mari IM na Sabak Faklakle. Indian Security Force na Fayang Biles na bom sabagi factory hangdokan dun na Kuki Militantsinga bom sabagi training piri NSN IM. IM na thamlaki basing Indian Security Force na Myanmar gi militantsing sizina dun na Manipur da proxy war sathare. Assam Rifles para regiment amade Territorial Army na Kuki Militantsinga bulaybak anigi border lanthok lansin tawbada athingba matapidre. Indian Security Force ka KNB amasung PDF ka suki matik naksan na thabak tawminare. Indian Security Force na combat material sing supply tawbada natana makoy da GI pipe sing pidu na Fayang Biles da bomb sabagi factory hangdokalle. Refugee gi maikum ublaga Indian Security Force na KNB amasung PDF ka pullaga Myanmar gi border area da layba Nagagi kem kayada leptana landa chathare pawasi ngasinung thil fongkhiba pandam pawse dagi lokhatchavane Indian Security Force na Myanmar gi militantsing sizinaraga Manipur da proxy war chathari haina NSN IM na Indian Security Force mu maral sikre NSN IM gi wafam da yumpham oiraga Ukhrul Times na phongba pawda Assam Rifles AR Territorial Army para regiment amasung NIN na Kuki Militantsinga punna thabak tawminaduna Manipur da mitay singi mathakta landa chathabaga loinan na Myanmar da na NSN gi mathakta Indian Security Force na KNB amasung PDF sisinaraga proxy war sathare mamang thakta amukta ukhidreba mawongda Manipur amasung Myanmar border da NSN gi mathakta Indian Security Force na Kuki lalawba sing asiga manaraga hawkiba chaywal ahumlo masida akanba mawongda lan chathaduna lakli haire Hena laibag thivadi Indian Security Force na sathariba makoy gi arwan bathabak sing asibu kupsin na bohona bada Manipur da Kuki amasung mitay anigi marakta sahi ama hena satharagli bakanglup ki lana sida nakal amatada tongsinba laitana neutral oina layriba NSN bu National Investigation Agency NIN na mitay lalaw ba singda mateng pidu na Kuki singi mathakta lan sathari hay na aranba wafam sandokle NSN IM gi warola duna makhatara duna hay Manipur da thokliba kanglup ki lana se maruwaina mapan laibak ki sangsilakpa singi khut yawi haina Union Home Minister Amit Shah na phongdokhiba laikhre matung tarakbada Manipur da ain kaina law na border lansin duna mitop sanglakpa thingnaba India government ki thorang da border paring da chanaramba Free Movement Regime FMR lokthokre border fencing ki thabak hawankhre laibak thibade Ministry of Home Affairs ki order adubu thawaidana Indian Security Force na KNB gi kadar sing laibak ani gi marakta thingba matapida na sathok chasin tawhalle amarom da NSN loina na civil society organization gi luchingba sing da Indian Security Force na akanba midyang sangduna border lanthok lansin tawbada yahandana thamli haire India government na lawki bawarep ki ona tainavada NIA Assam Rifles para regiment amade Territorial Army na Kuki Militantsinga laibak ani gi border lanthok lansin tawbada athingba matapida waga loina na Assam Rifles na Kuki Militantsinga truck mapot border lansin duna pusilakpa khunjasing na uri khangle Indian Security Force ka KNB amasung PDF ka suki matik naksin na thabak tawminari haibase ikhang khangnarba ma oire KNB amasung chin PDF ta Indian Security Force na combat material sing supply tawbada natana makoy da GI pipe sing piduna Fayang Biles da bom sabagi factory hangdogalle Bom mataw karam na sagani amade drone mataw karam na sizinagani haibagi matang da Indian Security Force na KNB da training pire aduga Fayang Biles po Indian Security Forcing na pungkun mari section na ngak sen bagi thabak sathare hai riba sing asigi chapchaba praman sing layriba ni haire cherola duna makhatara duna hauki bachahi kuntaret India government amasung NSN IM anigi marakta political dialogue satha duna Naga political issue gi waroi sinama puragna lup asina hona duna lakle adubu India government ki puksel sengdaba matau uthoktu Indian Security Force na Naga Army gi mathakta hogjeksu yeknaba magumna leptana mawong kayada lan tarakle adubu NSN IM gi maikhaidagi de Indian Security Force na Myanmar da sathariba makoi gi goodwill mission asida apan ayat pikhiba laitre Myanmar dagi Kuki refugee lising manga gi mathakta Kamjong district ki kasom amasung Kamjong block ki manung da layriba naga gi khulsing wangle namle kaka jingso phai choro skip pilong sangalok amasung phai ko da ngasi su sangjafam pidun layriba nei hai river refugee sing ase Assam Rifles na ngak selaga
border lanthok lansin tawduna logi wangmada fattaba thaba kaya chatharakle refugee singa sigi maraktagi amade intelligence agency gi miyoi singa loan na criminal network ama sagatli haire oirakliba phiba masida leijariba naga khunja singde manak nakpa jungle singda satan ba amade nga phaba chatpa phawba kinare maramde refugee gi mingda anti social element kaya border lansin duna changsilaglaga hingsa gi thawong kaya chatharakpadagi nei refugee gi maikhum ublaga Indian Security Force na KNAB amasung PDF ka pullaga Myanmar gi border area da leiba naga gi kem kaya da leptana landa chathare masigi manungsan na naga army gi second lieutenant hante haubu tha asigi taraga mathoi da lambi da gi fakhraba matung otpa yaba ot naidaba matung tha asigi taraga humdoi da hatkhe masida natana Kamjong district ki choro khulda mathau tariba naga army gi lieutenant colonel Yaurai Chansu KNAB na makut salaga hatkhibanai pumna magasi lotsilaga Manipur da thokliba irang ase NSCN na thokan bani haina charge tawre nakal amarom da Kuki Militantsinga sizinaduna NSCN gi mathakta landa halli haire Indo Naga political talk asigi waroi sinama laktriba matam asida Naga army gi mathakta international border da drone sizinaduna landarakliba asida tungda pamdaba thodok sing thorok lavade masigi afafata gi daita pumba India government na pugada bani haina so NSCN IM gi maikei dagi phongdorok le